ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯗꯒꯤ ꯄꯥꯎꯔꯧ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤ ꯇꯥꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯊꯣꯏꯕꯒ ꯊꯣꯏꯕꯤꯒ ꯁꯇ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯒꯦꯝ 5 ꯁꯥꯟꯅꯈ꯭ꯔꯦ꯫ ꯒꯦꯝ 5 ꯁꯥꯟꯅꯕꯗ 3-3 ꯊꯣꯏꯅꯔꯝꯃꯤ꯫ ꯒꯦꯝ 5 ꯁꯥꯟꯅꯕꯗ 3-3 ꯊꯣꯏꯅꯔꯤꯕꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯅꯠꯇꯦ, ꯑꯇꯣꯞꯄꯒꯁꯨ ꯁꯥꯟꯅꯕꯒꯤꯅꯤ꯫ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯐꯪꯖꯩ, ꯑꯗꯨꯕꯨ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ 3ꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯣꯃꯦꯁ ꯑꯊꯣꯛꯄꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯑꯕꯦ ꯃꯣꯏꯔꯥꯡ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯂꯤꯃꯣꯟꯗꯥ ꯀꯨꯔꯩꯌꯨꯝ꯫ ꯃꯔꯨꯞ 3 ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯂꯐꯨꯠ ꯀꯥꯗꯨꯅ ꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯆꯔꯣꯠ ꯇꯨꯝꯅꯧ ꯍꯧꯕ ꯂꯝꯍꯥꯡ ꯑꯃꯗ ꯏ ꯐꯥꯟꯕ ꯆꯠꯄꯗ ꯂꯥꯏꯔꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯒ ꯑꯃꯒ ꯃꯥꯌꯣꯛꯅꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯦꯡꯗꯅ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯂꯥꯏꯔꯦꯟ, ꯅꯍꯥꯛꯀ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯂꯥꯏꯔꯦꯟꯂꯛꯇ ꯇꯤꯟꯕ ꯌꯥꯔꯔꯣꯏ, ꯑꯩꯁꯨ ꯃꯤꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯇꯨꯅ ꯃꯄꯣꯛ ꯑꯃꯃꯝ ꯑꯣꯟꯅꯕ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩ ꯌꯨꯝꯗ ꯆꯠꯇꯨꯅ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯅꯍꯥꯛꯀꯤ ꯍꯧꯅꯕꯤ ꯅꯊꯧꯅꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯨꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯄ ꯈꯨꯗꯩ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯃ ꯂꯥꯏꯔꯦꯟꯗ ꯄꯤꯔꯝꯃꯤ, ꯑꯇꯣꯞꯄ ꯃꯆꯤꯟ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯆꯔꯣꯠ ꯍꯥꯕꯨꯡ ꯈꯔ ꯂꯩꯁꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛꯅ ꯁꯦꯠꯂꯨꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯐꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥ ꯂꯥꯏꯔꯦꯟ, ꯑꯩꯗꯤ ꯌꯨꯝꯒꯤ ꯂꯥꯏꯅ ꯆꯍꯤ ꯃꯇꯝ ꯋꯥꯠꯂꯤ, ꯁꯤꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯥꯝꯂꯦ꯫ ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯒ ꯑꯇꯣꯞꯄ ꯑꯐꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯅꯕ ꯑꯩꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯊꯧꯅꯉꯝ ꯄꯥꯡꯊꯣꯛꯄꯤꯒꯦ, ꯅꯍꯥꯛ ꯑꯩꯕꯨ ꯁꯥꯎꯒꯅꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯍꯧꯕ ꯍꯧꯅꯥ ꯄꯥꯝꯕꯤ ꯈꯔ ꯈꯥꯎꯔꯒ ꯈꯨꯕꯥꯝ ꯑꯃꯔꯣꯝ ꯆꯥꯎꯅ ꯃꯐꯝ 3 ꯊꯣꯛꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯂꯐꯨꯠ ꯍꯥꯏꯅ ꯀꯧꯏ꯫ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛ ꯃꯌꯥꯗ ꯐꯤꯔꯣꯜ 8 ꯊꯥꯔꯒ ꯂꯐꯨꯠ ꯑꯗꯨ ꯊꯥꯔꯝꯃꯤ꯫ ꯃꯊꯛꯇ ꯐꯤꯔꯣꯜ 8 ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯗꯤ ꯂꯦꯡꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯦꯟꯒꯤ ꯂꯩꯍꯥꯠꯂꯣꯟ ꯁꯣꯜꯂꯒ, "ꯅꯪꯒ ꯑꯩꯒ ꯍꯥꯏꯅꯗꯨꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛ ꯉꯁꯤꯃꯛ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯅꯅꯕ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯃꯤꯡ ꯂꯩꯅꯤꯡꯊꯔꯣ ꯉꯝꯕ ꯀꯧꯏ꯫ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯄꯛꯄ ꯊꯥꯡ ꯀꯧꯏ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯐꯨꯠ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯌꯦꯡꯂꯒ, "ꯍꯦ ꯄꯛꯄ ꯊꯥꯡ,
ꯂꯩꯅꯨꯡ ꯊꯔꯣ ꯉꯝꯕ ꯑꯩꯅ ꯅꯪꯕꯨ ꯄꯥꯏꯗꯨꯅ ꯂꯥꯏꯔꯦꯟ ꯑꯁꯤ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯂꯒ ꯃꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯀꯣꯛ ꯀꯛꯄꯗ ꯂꯥꯏꯔꯦꯟꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕꯗ ꯃꯊꯦꯛ ꯃꯊꯦꯛ ꯑꯣꯏꯅ ꯂꯐꯨꯠ ꯃꯊꯛꯇ ꯊꯨꯛꯀꯠꯂꯛꯄ ꯑꯗꯨꯕꯨ ꯃꯩꯇꯩꯅ ꯃꯒꯨꯟ ꯉꯥꯛꯇꯨꯅ ꯂꯥꯏꯔꯦꯟꯅ ꯊꯥꯡꯐꯝ ꯄꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯃꯇꯨꯞ 8ꯂꯛ ꯀꯛꯂꯒ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯤꯕꯨ ꯃꯩꯇꯩꯅ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯂꯐꯨꯠ ꯀꯥꯔꯒ ꯁꯤ ꯍꯥꯏꯅ ꯄꯥꯎꯔꯧꯅꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯗ ꯄꯥꯎꯈꯣꯡ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯏꯁꯤꯡ ꯃꯌꯥꯏꯗ ꯎꯆꯨꯛ ꯑꯃ ꯌꯨꯡꯏ꯫ ꯎꯆꯨꯛ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯇꯣꯡꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯂꯩꯇꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯑꯗꯨ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯏꯁꯤꯡ ꯃꯌꯥꯏꯗ ꯎꯆꯨꯛ ꯑꯃ ꯌꯨꯡꯏ꯫ ꯎꯆꯨꯛ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯇꯣꯡꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯂꯩꯇꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯑꯗꯨ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫